Longmaidagi Imphal amadi Khopumdagi Bisnupur fauba lakpagi lambida lanai gari passenger puba amadi atai gari singdagi lona yadaba mawongda sel khairiba asi yaningde haina Khopum Longmai amadi Tefe Lungrian ki apunba Rongmai Naga Council Manipur na fongdorakle loina na hairiba thongasi kudaktagi lepna na bamari lenaba singda khangalakle nakalamaromda Naga macha sina chura chanpurda changkiba amadi thoglakpa matamda mioi amadagi lupa chama tax ni hairiga lauriba si athubada thukadabani masina kanglufani ki marakta achoba isuma oirakpa yabagi phibam lakani maramaduna tax lobagi thabak asi khudakta mari lenebu singna lepkadabani haina Rongmai Naga Council Manipur ki chairman guiding mai gonmai na fongdorakle Longmai dagi laga Imphal phau lambi sida aduga Khobum dagi Bishimpu phau lagba lambi sida lanai gi gari natraga passenger puba natraga miyam saliba gari sida paisa khairga harassment pi base ekoi janingde masigi matangda topi ningai press ke khontang dagi ekoi appeal tawjari aduga ani shubada Chosanpurda ekoi naga macha singna sanglakpa matamda mioi amada kumlakpa matamda lupa chama hangalakpada lupa chama tax ki slip macha amakak piraga masi paisa khai bise ekoi janingde masisu athubada topi ningai ekoina appeal tawjabani asigi problem mayam sida amukka hanna mathang chathaba taragadi community ekoi gi marakta phattaba kya thorokpa jabagi asoba issue ama lakpa jabagi laibinina masi mayamda topi ningai koina appeal tawjabani kayamba sim matung taba matamda chathaba taragadi masa gi community singduna daita lawba tabani